Akasbani Imphal, Wahengbam Rajesh na pau pajari, ahanbada maruba pau. Manipuri ngasi khongjom numit palan thoram pangthokli, mapungweba thoram khebasingda pangthokani. Manipuri COVID-19 positive oiba masing lising kuntra hele, hauzik phawda mioi, sahum marfu mathoi, laisat asidegi laikidre, amasung. Manipur ki boxer Naurem Baby Rosie Sana, amasung T Sana Macha yauna, Bharaki boxer taret Youth World Boxing Championship ta sanagi takman phangle. Laibagasta COVID-19 ki laisat amuk ana sandorok liba sige yeng laga section ba wat pagi thong sing topi na ba haijari tangai fadava sexual thorang sing ngang na chatpaga loinana sahi ni phumanga gi matakta laiba mioi kudingmak sungsoi soidana vaccine kaptokpiu yumdagi hexa thokpada face mask upiu mi amaga gi marakta puttaruk lapna laibiu mai mit amadi khutsa toina hamdoktuna taru tanana thambiu hojik mapung ba pau Manipur ngasi khongjom numit palan thoram pangthokli mapungeba thoram Thawal jila ki khongjom da leiba kheba chingda pangthokani numina siga mari lenana Raijapal Dr Nazma Heptula amadi Mukhyamantri Nongthomam Biren Singh yauna lusingba kyana miyamda yapa paujel piri mahaki paujel Raijapal na hai Manipur ki ningthau macha singna singhasan munabadagi British na laingak sasan paising kibagi itihas ki oirba thodok adubu khongjom numit na nahona na ningsing hali masina miyamna amato ina punsindrabadi leibak asigi ningtambada Mirei bak na kudong saba long na buhonay haiba para masu tambi. Mahaki paujil da Mukhyamantri N. Biren hai lising macanipan marpudra mathoy gi numit asida pauna brajabasi na lusing duna thauna faraba Manipur gi lanmi singna khongjom da akan balan sokna ki makhoina mama leiba ki ningtamba kannaba gi damak maithi da gani khangna yamlaba British lanmi singbu lan thengna ki amasung makhoina thauna fana thawai katkiba adubu haurak liba mirol da annoba thauna haplagani Mahaki paujil da Manipur Vidhan Sabha gi Adaksa Wahengbam Rajesh sing na hai thauna farba ipa ipu sing aduna mama laibak pu kannabagi damak thawai thaki makhoi gi thoidok hendokpa kathopagi thong adubu aikhoina ningsingpham toi Works Mantri T.H. Biswajit Singh amasung Lau Singu Mantri Oinam Lukoi Singh nasu khongjom numit thawranga mari lenana yaipa paujil pirakli Manipur ngarang COVID-19 gi anoba case marfu taruk thenaki Imphal East gi mioi amasiki Raija gi COVID-19 command control room na ngarang thador pa cherol amadhai positive case ki apunma masing lising kuntra supna nipu tare chure haiba matam masdam mioi kunmanga naba fadana discharge tokhiba galonena naba phakiba mi gi masing na lising kuma panchama yankai humdoi chure naba pharpagi chang na chada marfu dra tare dasmik sino anini hauzik active case changa tara humdoi leiri laisat asina siba mi gi masing na chahum marfu mathoi chure Sahi asigi January tara taptigi haukiba COVID-19 vaccination kapthokpagi thabak khumang yang changsili ngarang phawbada mioi lakh ama lising kunma toi chatruk marfudra manga ahamba dose ki tika kapki aduga mioi lising humpuma toi chatruk tarama thoina anisuba dose ki tika kapki Nagaland ngarang mioi yankai humdoi nona COVID-19 positive oiba thenaki hairiba matam asida mioi ani naba faduna discharge toki Raija da positive oiba apun masing lising taran thoi chani pan sure masigi manungda mioi lising taran thoi chama tara taruk naba faduna discharge tokre hauzik active case sahum marfu manga leiri Mizoram da ngarang mioi kunmari naba faduna discharge toki masi tharaga naba faba apun masing lising mari chatruk sure naba fabagi changna chada marfu mapan dasmik ani sinoni apun positive case lising manga chama Yankai Nipangi Manungde active case Sangwa Niput Taruk Lady. Meghalaya da ngarang nauna mioi chama marfu COVID-19 positive oiba thenaki masi tharaga active case ki masing lising machama kuntra humdoi sure Raija gi Hakchal Bibak ki director hai Meghalaya da positive oiba apun masing lising tara manga chamri marfu nipan sure masigi manungda mioi lising tara mari chama marfu dara nipan naba fakre aduga mioi chama yankai tare laisat asegi laikidre Assam dangarang apunba sample lising humudra humdoi chamri kunipan test tobagi manungda mioi lising ama chamapan kuntra mathoi positive oiba thenaki masigi manungda Kamrup metro dagi mioi chatruk marfu yauri Raija gi Hakchal Mantri Himanta Biswa Sarman hai hauzik phawbada apunba beneficiary lakh tara nipan lising marfudra mathoi changa kuntret tika kapkre Tabiba pawasi Akasbani Imphal digani Polengi kista sathariba AIBA Youth
Men's and Women's World Boxing Championship da Bharat ki boxer taret na sanagi takman pangle. Nupi boxer sing adudi kilogram ni funipangi kanglupta Gitika, kilogram yangkai matoi gida Naurem Baby Rosie Sana Chanu, kilogram yangkai tarik gida Punam, kilogram humfu gida Vinka, kilogram humfu mapan gida Arundhati Chaudhuri, kilogram humbudra manga gida T Sanamacha Chanu amasung kilogram marfu matoi gi kanglupta Alfia Pathana sanagi takman adu pangkibani. Naurem Baby Rosie Sana European Junior Champion Russia gi Valeria Linkova amasung Asian Youth Champion Sanamachana Kazakhstan gi Dana Didebu thoiki. COVID-19 gi hojik orerwa phibam asigi matang da Pradhan Mantri Narendra Modi na sabhabati oidana awama thaki mifam amang asi pangthokani. Masina maram oidana Pradhan Mantri gi Nongchu Bengal khongchat ethokre. Ayukta Pradhan Mantri na official singa COVID-19 gi hojik orerwa phibam gi matang da mifam pangthoktuna khanagani. Pradhan Mantri na COVID-19 na ka hena solaba raija singi mukhya mantri singa su wari sanagani. Nungchilda Pradhan Mantri na video conferencing gi khutang da laibak asda laiba medical oxygen chungba singa mifam pangthokani. Maragasda medical oxygen puthok pusin tawa gari sing ayat apan pidanaba raija amasung Indian territory sing da kendra na pautak pikre. Kendra gi Home Secretary amasung National Executive Committee gi Chairman Ajay Kumar Bhalana, Mantraloy Singh gi Secretary Singh, Chief Secretary amasung Administrator Singh da hiramas gi matang da chithi ikre. Cherolun hai gari sing asi sa tok sasin tawada ayat apan pidanaba honagadabane. Laibagasta COVID-19 ki anisuba webta raija amasung Indian Territory kaya active case ki masing leptana hengalagli. Haksel Mantraloy hai hauki bapung kunmarida record oina laibagasta COVID ki anoba case lag ahum lising tara marigi matakti hengalki. Masi laibagasta laisat azi hek sandorokpadigi nongmada thengnaba positive case ki khwaidagi yamba sangni. Masiga loinana laibag asigi apunba positive case ki masing kotiyama lag Yangkai mapan yaure Mantraloy hai hojik active case lag kunithoi lising marfudra mathoi leri masi apunba positive case ki sada tara mari dasmik kuntrani pani naba phagi sang hantartuna sada marfu mari dasmik mari mangada leire. Imphal ngasi phoma pausi singi baru pausi ngi dama hojik Ngangom Kiran leire. Kiran Thagachari Rajesh Imphal ngasi phonga pausi singda phongnariba maru ayu paukhra panba tarabadi COVID-19 gi mari lenaba pausing kaubru laifamlanda achobu laisang ama sasi heba pau amasung National Company gi achapot makhumda Kaibulamjau National Park Meghalai dalai hairapagi pausing amasung khongjom dega bani lenaba pausing asin haibatai. Isel Express ta coronavirus airborne pathogen ni phongdorakle pung kunmari da myoi maripu taruk positive oire ama laikhidre hana ahan headline tori. Kaubru laifamlenda achobu sangle nama sasi sagani lautokpu numita lupa lakh ama mating pangan haiba MLA Joy Kisan gi wafamna pausi asigi ahan balamai da phongli. Irai bakta laingakna mitai laifam sing ngak selamdabana sarang naba thokpani kaubru da mitai gi laifamlen ama shana naba taksin kre haina ahan headline tori. Narol gi thaudangda India da nongmada myoi lakh ahum gi mathakta positive oire Manipur da na myoi ama sire marfu taruk positive oire haina ahan headline tori. KitKat ki cover da Kaibulamjau National Park Meghalai dalai haina thajilakle state na sumthok na batse thakre haiba pauna anisuba headline tori. Sangai Express Manipuri da COVID-19 amasiki marfu taruk positive oiki COVID-19 nungchita sandoi haiba expert singi wafamna ahan headline tori. Pona famda Manipur da pung kunmari da marfu taruk hengat ki nupa ama laikide India da di lakh ahum gi mathakta hengat ki haiba pauna ahan headline tori. Kaubru gi laifam sing samgat si haiba ukal gi pau masu pausi asigi ahan balamai da fongle. Huyal lan fauda active case masing chawnga henkre ama laikhidre khwaidigi yambo oina India da case lakh ahum lising taramari thengna kre haiba pauna ahan headline tori. Sana laibakta Go to Hills Assembly da mai ngalhan kre haikiba khulkara electric fangamdre haiba pauna headline tori. Morning Bell da India da myoi lakh ahum lising taramari nauna COVID positive oiduna malengi oina Bharat na noma khakta da positive oibagi khwaidigi wangba lebak oire haina ahan headline tori. Sangai Express English da India da COVID-19 ga nobo case lakh ahum lising taramari hena thengnaduna noma khakta da khwaidigi wangna anabe hengat lebak oire haina ahan headline tori. People's Chronicle da myoi ama sikre anobu case maripu taruk thengnare haina ahan headline tori. Imphal Free Press da COVID-19 ki vaccination kapagi duty set pa healthcare worker nupi amada ban sogot pasing attack tokibagi pauna headline tori. Manipur Mail da khongjom de na Manipuri singi hanba leitaba thongna bu no hongna na ningsing hale haiba governor gi wafam na han headline tori. Rajesh Thagasari Kiran
Loisilakpada COVID-19 agi ngakthoknaba face mask upa putaruk lam leiba kucha amadi mai mi taru tanana thambaiba achamba thong om masi ngakna chatpinaba amukha hana ningsingjari aroibeda maroiba pau Manipur ngasi khongsom nomi palan thoram pangthokli mapungaba thoram kheba chingda pangthokani Manipur COVID-19 positive oiba masing lising kuntra hele hauzik phawbada mioi chahum marfu matoi laisat astigi laikidre amasung Manipur ki boxer nauram baby roji sana chanu amasung ti sana macha yauna Bharat ki boxer taret youth world boxing championship ta sana gi takman phangle Paulo Jare